ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯤ꯫ ꯑꯩꯁꯦ ꯏꯃꯥ ꯄꯥꯕꯨꯡꯅ ꯏꯊꯟꯇ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯦꯅ ꯅꯧꯅꯁꯨ ꯌꯣꯛꯏ꯫ ꯊꯕꯛ ꯑꯋꯥꯕꯁꯨ ꯀꯔꯤꯃꯠꯇ ꯁꯨꯍꯟꯗꯦ꯫ ꯁ꯭ꯀꯨꯜ ꯀꯥꯕ, ꯇꯨꯏꯁꯟ ꯆꯠꯄ, ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯑꯁꯤꯅ ꯂꯣꯏꯔꯦ꯫ ꯏꯃꯥꯟꯅꯕꯒ ꯇꯤꯟꯅꯔꯕꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯨꯕ, ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯑꯁꯨꯝꯅ ꯄꯨꯟꯕꯗꯒꯤ ꯍꯦꯟꯅ ꯑꯇꯩꯁꯨ ꯑꯃꯠꯇ ꯇꯧꯗꯦ꯫ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯐꯅ ꯍꯧꯏ, ꯏꯁꯥꯅ ꯏꯁꯥ ꯊꯥꯒꯠꯄꯗꯤ ꯅꯠꯆꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯔꯝꯗꯗꯤ ꯀꯌꯥ ꯊꯣꯏꯅ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯗꯕꯅꯤ꯫ ꯀ꯭ꯂꯥꯁꯁꯨ ꯑꯗꯨꯝ ꯍꯧꯕꯗꯒꯤ ꯃꯥꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ 9-10 ꯀꯥꯈꯠꯂꯛꯄ ꯑꯁꯤꯗꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯎꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤꯅꯤ꯫ 9-10ꯕꯨ ꯀꯥꯔꯛꯑꯕꯗꯤ, ꯏꯔꯥꯡ ꯈꯔ ꯌꯥꯎꯔꯕꯗꯤ ꯃꯁꯛꯁꯦ ꯍꯦꯛꯇꯃꯛ ꯐꯖꯔꯛꯏ꯫ ꯀ꯭ꯂꯥꯁ 6-7ꯗꯁꯨ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯤꯕ ꯃꯥꯁꯦ ꯅꯨꯡꯁꯤꯌꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯒ 9-10 ꯀꯥꯔꯛꯄ ꯑꯁꯤꯗꯒꯤ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯄꯩ ꯋꯥꯅꯤꯗ꯫ ꯅꯨꯄꯤꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯗꯨꯅ ꯂꯥꯛꯏ꯫ 9-10ꯒ ꯀꯥꯈꯠꯂꯛꯄ ꯑꯁꯤꯗꯒꯤꯁꯨ ꯈꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯐꯖꯔꯦ꯫ ꯏꯃꯥꯟꯅꯕ ꯃꯈꯩꯅꯁꯨ ꯚꯥꯏ ꯑꯁꯤ ꯅꯨꯄꯤꯁꯦ ꯀ꯭ꯂꯥꯁ 8ꯇꯗꯤ ꯃꯁꯛ ꯑꯁꯨ ꯌꯥꯝꯅ ꯐꯖꯈꯤꯗꯗꯥꯏꯅꯦ, 9-10 ꯀꯥꯔꯛꯄꯁꯤꯗꯗꯤ ꯃꯁꯛꯁꯤ ꯌꯦꯡꯉꯨꯅꯦ ꯈꯨꯐꯖ ꯑꯃ ꯇꯧꯔꯦ, ꯑꯁ ꯇ꯭ꯔꯥꯏꯕꯨ ꯇꯧꯁꯤꯔꯥ ꯈꯪꯗꯦꯍꯦ꯫ ꯑꯩꯅ ꯍꯦ ꯑꯩꯒꯤꯅꯤ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯑꯅꯨ ꯁꯤꯃꯗꯤ, ꯑꯇꯩ ꯌꯦꯡꯉꯨ ꯇꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ, ꯁꯤꯃꯗꯤ ꯅꯇꯩꯃꯅꯤ, ꯀꯨꯏꯔꯔꯣꯏꯗꯕꯅꯤ ꯅꯇꯩꯃ ꯑꯣꯏꯅ ꯀꯧꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯃꯥꯁꯦ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯒꯦ ꯀꯩꯅꯣ, ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯄꯥꯝꯂꯕꯗꯨꯕꯨ ꯐꯣꯡꯗꯣꯛꯇ꯭ꯔꯗꯤ ꯕꯥ ꯂꯦꯛꯇꯨꯅ ꯇꯣꯛꯆꯍꯧꯅꯤ, ꯑꯩꯈꯣꯏꯅ ꯍꯟꯖꯈꯤꯅꯦꯕ, ꯑꯁꯤꯗꯗꯤ ꯃꯤꯆꯪ ꯃꯤꯈꯥ ꯀꯩꯝ ꯂꯩꯇꯦꯍꯦ ꯕꯥꯏ꯫ ꯏꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯌꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯨ ꯕꯥ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯅꯤ, ꯑꯗꯨꯒ ꯀꯩꯅꯣ ꯈꯔ ꯀꯣꯡꯍꯜꯂꯒ ꯆꯥꯔ ꯂꯣꯏꯔꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯕ ꯐꯪꯉꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯅꯪꯁꯨ ꯁꯦꯟꯗꯣ ꯈꯔ ꯁꯠꯂꯣ, ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥꯁꯨ ꯇꯤꯡꯅꯤꯡꯗꯕ, ꯅꯨꯄꯤꯁꯨ ꯐꯪꯅꯤꯡꯕ, ꯀꯥꯏꯗ ꯌꯥꯗꯣꯏꯅꯣ꯫ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕꯗꯨꯗ ꯑꯩꯁꯨ ꯅꯨꯄꯤꯗꯣ ꯄꯥꯝꯖꯕꯒ ꯑꯣꯏꯔꯦ꯫ ꯑꯗꯣ ꯚꯥꯏ ꯅꯣꯏ ꯍꯥꯏꯕꯩ ꯍꯥꯏꯕ ꯌꯥꯅꯕꯗꯤ ꯍꯥꯏꯕꯤꯌꯨꯀꯣ, ꯅꯣꯏꯅ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯑꯩ ꯄꯤꯒꯦꯕ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯟꯅꯕ ꯃꯈꯩꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯗꯨꯅ ꯐꯔꯦ ꯍꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯣꯕ, ꯁꯦꯜꯁꯨ ꯇꯤꯡꯅꯤꯡꯗꯕ, ꯅꯨꯄꯤꯁꯨ ꯐꯪꯅꯤꯡꯕ, ꯑꯗꯨꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣ, ꯑꯩꯈꯣꯏꯁꯨ ꯆꯤꯟ ꯆꯣꯠꯀꯅꯤꯕꯨ ꯍꯥꯏꯔꯗꯤ ꯄꯥꯝꯃꯨꯗꯦ, ꯀꯩꯁꯨ ꯄꯥꯝꯃꯨꯗꯦ, ꯏꯀꯥꯏꯕꯤꯗꯦꯕ꯫ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕ ꯃꯈꯩꯅ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯗꯣ ꯍꯥꯏ, ꯑꯗꯨꯕꯨ ꯁꯨꯡꯌꯥ ꯌꯥꯔꯛꯇꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯀꯥꯏꯅ ꯈꯟꯖꯔꯤꯕ꯭ꯔꯥ, ꯀ꯭ꯂꯥꯁ 9-10ꯗꯒ ꯀꯥꯔꯛꯄꯁꯤꯗ ꯏꯔꯥꯡꯗ ꯇꯥꯎꯈ꯭ꯔꯕꯗꯤ ꯃꯃꯥ ꯃꯄꯥ ꯀꯤꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ, ꯀꯔꯤ ꯈꯜꯂꯤꯕꯅꯣꯗꯤ ꯈꯪꯗꯦ, ꯌꯥꯔꯛꯇꯦ꯫ ꯀ꯭ꯂꯥꯁ 10ꯒ ꯂꯣꯏꯔꯀꯥꯟꯗ ꯌꯥꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅꯗꯤ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯥꯒꯤ ꯃꯃꯤꯗ ꯑꯗꯨꯝ ꯉꯥꯎꯗꯨꯅ ꯂꯩ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯇꯣꯏꯅ ꯂꯨꯝꯕꯁꯨ ꯆꯠꯂꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯃꯣꯏꯔꯣꯝꯗ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯁꯦ ꯍꯥꯏꯔꯕꯗꯤ ꯍꯦꯛꯇꯃꯛ ꯌꯥꯔꯛꯏ꯫ ꯏꯃꯥꯟꯅꯕꯁꯤꯡꯅ ꯌꯥꯔꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯨꯄꯤꯁꯤꯅꯕꯨ ꯌꯥꯅꯤ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯇꯣ ꯂꯩꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯀꯔꯤꯁꯨ ꯄꯥꯝꯃꯨꯗꯦ, ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯂꯩ꯫ ꯇꯣꯏꯅ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦ, ꯃꯔꯛꯇ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯐꯅ ꯍꯧꯔꯛꯄꯅꯤꯅ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯗ꯭ꯔꯒ ꯍꯟꯗꯛꯈꯛꯇ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯃꯣꯏꯁꯨ ꯄꯨꯡꯉꯛꯉꯛꯂꯤꯄꯣꯠꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯤꯡꯈꯤꯕꯗ ꯍꯣꯡꯗꯕ, ꯑꯩꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛꯁꯦ ꯇꯧꯗꯅꯁꯨ ꯇꯣꯛꯇꯦ꯫ ꯑꯗꯨꯅꯅꯦ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯕꯅꯤꯅ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯤꯕꯁꯦ꯫ ꯀ꯭ꯂꯥꯁ 9ꯗꯒꯤꯅ 10 ꯐꯥꯎ ꯇꯛꯂꯛꯄ ꯑꯁꯤꯗ ꯌꯥꯕ꯭ꯔꯥ, ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯑꯩꯁꯨ ꯃꯥꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯌꯥꯔꯗꯕꯣꯏ ꯅꯤꯡꯗꯨꯅ ꯍꯦꯛꯇ ꯍꯥꯏꯍꯜꯂꯤ, ꯑꯗꯨꯗꯁꯨ ꯍꯦꯛꯇꯃꯛ ꯌꯥꯔꯛꯇꯕ꯫ ꯃꯥꯒ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯑꯗꯨꯁꯨ ꯑꯩꯒ ꯄꯨꯟꯅ ꯇꯤꯟꯅꯔꯕꯅꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯗꯁꯨ ꯍꯥꯏꯍꯜꯂꯒ ꯌꯦꯡꯉꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯡꯌꯥ ꯌꯥꯔꯛꯇꯦ꯫ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯟꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯤ ꯅꯨꯄꯤꯁꯦ, ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯗꯕꯨ ꯍꯥꯏꯔꯨꯔꯕꯗꯤ ꯅꯍꯥꯟꯅꯕꯨ ꯌꯥꯔꯛꯑꯅꯤ꯫ ꯑꯩꯁꯨ ꯃꯥꯅ ꯌꯥꯗ꯭ꯔꯤꯐꯥꯎ ꯇꯛꯀꯦ ꯍꯥꯏꯗꯨꯅ ꯑꯅꯝ ꯀꯟꯗꯨꯅ ꯑꯗꯨꯝ ꯇꯛꯏ꯫ ꯀ꯭ꯂꯥꯁ 10ꯗꯁꯨ ꯀꯥꯔꯤ꯫ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯤꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ
ꯇꯛꯄꯁꯦ ꯁꯨꯡꯍꯟꯗꯦ, ꯂꯨꯝꯕꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯤ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯉꯥꯡꯕꯗ ꯂꯣꯏꯔꯦ, ꯍꯥꯟꯅꯗꯤ ꯃꯄꯥꯟ ꯊꯣꯛꯎ ꯌꯥꯔꯝꯗꯕꯅꯤ, ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯄꯥꯗꯨꯅ ꯂꯩ, ꯍꯧꯖꯤꯛꯅ ꯃꯥꯅ ꯑꯣꯏꯅ ꯃꯃꯥꯟꯅꯕꯁꯤꯡꯁꯦ ꯍꯧꯗꯨꯅ ꯀꯔꯥꯏꯗꯅꯣꯃ ꯆꯠꯂꯤꯅꯦ ꯃꯥꯒꯤꯁꯦ꯫ ꯑꯁꯨꯝꯅ ꯏꯃꯥꯈꯣꯏꯅꯗꯤ ꯑꯆꯨꯝꯕ ꯍꯥꯏꯖꯔꯤꯕ, ꯑꯩꯅ ꯂꯩꯊꯣꯛꯇꯨꯅ ꯅꯠꯇꯦ ꯃꯤꯃꯥ, ꯃꯤ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏꯗ ꯆꯠꯄꯅꯤ, ꯊꯕꯛ ꯂꯩꯗꯨꯅ ꯇꯧꯏꯅꯤ, ꯀ꯭ꯂꯥꯁ 10 ꯀꯥꯔꯕꯅꯤ ꯑꯩꯈꯣꯏꯁꯤ, ꯆꯥꯎꯔꯕꯅꯤ, ꯀꯣꯏꯕ ꯂꯥꯡꯕ ꯌꯥꯔꯦ ꯀꯩꯅꯣ, ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯃꯥꯗꯣ ꯍꯦꯛꯇꯃꯛ ꯍꯥꯏꯖꯤꯟꯗꯨꯅ ꯀꯣꯏꯕꯗꯤ ꯑꯗꯨꯝ ꯆꯠꯂꯤ꯫ ꯏꯃꯥꯈꯣꯏꯁꯨ ꯉꯥꯡꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯝ ꯈꯔ ꯆꯠꯁꯅꯨ ꯍꯥꯏꯅꯗꯤ ꯊꯥꯗꯣꯔꯛꯏ, ꯇꯧꯕꯇꯕꯨ ꯊꯦꯡꯅ ꯍꯜꯂꯛꯄ, ꯌꯨꯝꯗ ꯆꯥꯛ ꯆꯥꯗꯕ, ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯕꯗꯤ ꯑꯃꯠꯇ ꯌꯥꯗꯦ, ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯅꯝ ꯅꯝꯗꯨꯅ ꯀꯔꯥꯏꯗ ꯆꯠꯂꯨꯏ, ꯀꯔꯤ ꯊꯕꯛ ꯇꯧꯔꯨꯏ ꯍꯥꯏꯗꯨꯅ ꯀꯨꯞꯊꯅ ꯌꯥꯝꯅ ꯍꯪꯉꯤ, ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯏꯃꯥ ꯄꯥꯕꯨꯡꯁꯦ ꯀꯤꯅ ꯆꯠꯄꯅꯤꯅ ꯅꯤꯁꯥ ꯄꯨꯁꯥꯗꯤ ꯑꯃꯠꯇꯁꯨ ꯆꯥꯗꯦ꯫ ꯑꯩꯅ ꯃꯥ ꯂꯨꯃꯛꯂꯤꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ, ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯦ, 11-12 ꯀꯥꯔꯕꯁꯤ ꯐꯥꯎꯕꯗ ꯃꯥꯁꯦ ꯅꯨꯡꯁꯤꯕꯗꯤ ꯃꯥꯜꯂꯒ ꯑꯩꯉꯣꯟꯗ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯈꯟꯕꯗ ꯑꯩꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ꯫ ꯃꯥ ꯂꯨꯃꯤꯉꯩꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯒꯗꯕꯁꯨ ꯏꯃꯥꯟꯅꯕ ꯃꯈꯩꯅ ꯂꯣꯏꯅ ꯍꯥꯏꯈꯤꯕ, ꯈꯪꯒꯅꯤꯗꯅ ꯅꯪ ꯌꯥꯗꯅꯗꯤ ꯇꯣꯛꯍꯜꯂꯔꯣꯏ, ꯅꯝꯗꯅ ꯑꯣꯏꯔꯁꯨ ꯐꯥꯔꯒ ꯂꯧꯔꯅꯤ ꯈꯟꯗꯨꯅ ꯃꯥꯁꯦ ꯑꯗꯨꯝ ꯇꯥꯟꯅꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯅꯤ, ꯑꯗꯨꯕꯨ ꯀ꯭ꯂꯥꯁ 12 ꯀꯥꯔꯛꯂꯕꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯆꯠꯂꯦ, ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯁꯨ ꯃꯥꯒꯤ ꯃꯅꯤꯡꯗ ꯍꯜꯂꯛꯏ, ꯂꯨꯝꯗꯨꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯃꯥꯁꯨ ꯈꯪꯂꯤꯕꯅꯦꯕ ꯑꯩꯅ ꯃꯥ ꯀꯌꯥꯝ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯁꯦ, ꯀꯣꯛ ꯌꯥꯔꯣꯗꯅ ꯑꯅꯝ ꯀꯟꯗꯨꯅ ꯑꯗꯨꯝ ꯂꯩ, ꯅꯨꯡꯁꯤꯕꯁꯦ ꯃꯒꯨꯟ ꯍꯥꯞꯄꯤꯕ꯭ꯔꯥ ꯀꯔꯤꯅꯣ, ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯈꯪꯕꯅꯤꯅ ꯌꯥꯊꯣꯔꯛꯂꯒ ꯏꯕꯥꯅꯤ ꯀꯣꯏꯅꯕꯗ ꯀꯌꯥꯝ ꯀꯥꯏꯒꯦ ꯍꯥꯏꯕ, ꯁꯨꯡꯌꯥ ꯌꯥꯗꯕꯤꯗ ꯑꯣꯠꯄꯁꯦ ꯑꯁꯤꯗ ꯑꯣꯏꯔꯦ ꯑꯩꯅ ꯈꯣꯏꯗꯧꯁꯦ ꯕꯤꯔꯤ ꯕꯤꯔꯤ ꯂꯪꯈꯠꯂꯤꯕꯁꯦ꯫ ꯏꯃꯥꯟꯅꯕ ꯃꯈꯩꯅ ꯁꯨꯝ ꯍꯥꯏꯍꯟꯕꯁꯤꯗ ꯃꯥꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯇꯦ ꯀꯥꯏꯅ ꯁꯥꯎꯔꯤꯕ꯭ꯔꯥ ꯈꯟꯗꯨꯅ ꯑꯩ ꯅꯣꯡꯃꯗꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯁꯤꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯗꯥꯏꯔꯦꯛ ꯂꯦꯞꯇꯨꯅ ꯔꯣꯁ ꯑꯃ ꯄꯤꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯏ꯫ ꯃꯌꯥꯝ ꯃꯃꯥꯡ ꯑꯣꯏꯕꯅꯤꯅ ꯃꯥꯁꯨ ꯑꯩ ꯏꯀꯥꯏꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯔꯣꯁꯇꯨꯗꯤ ꯂꯧꯍꯧꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯃꯥꯅ ꯀꯔꯤꯁꯨ ꯄꯤꯔꯝꯗꯦ꯫ ꯑꯩꯁꯨ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯄꯤꯔꯤꯕ ꯔꯣꯁ ꯑꯗꯨꯗꯤ ꯂꯧꯈꯤꯕꯗꯨꯗ ꯍꯔꯥꯎ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯖꯔꯛꯑꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯈ꯭ꯔꯦ ꯈꯟꯗꯨꯅ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯅꯤꯡꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯎꯠꯂꯛꯂꯕꯅꯤꯅ ꯑꯩꯁꯨ ꯉꯁꯤꯗꯒꯤꯗꯤ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯍꯦꯛ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯆꯥꯄꯣꯠ ꯀꯣꯡꯂꯒꯦ ꯈꯟꯗꯨꯅ ꯄꯩꯁꯥꯁꯦ ꯏꯃꯥꯗꯒꯤ ꯐꯅ ꯌꯥꯝꯅ ꯄꯨꯗꯨꯅ ꯂꯥꯛꯏ, ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯂꯣꯏꯅ ꯄꯨꯔꯛꯏ꯫ ꯕꯥꯏ, ꯉꯁꯤꯗꯤ ꯅꯣꯏꯅ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯔꯣ, ꯑꯩ ꯂꯣꯏ ꯂꯩꯊꯔꯗꯕꯅꯤ꯫ ꯃꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯗꯨꯀꯥꯟꯗ ꯍꯦꯛ ꯊꯣꯛꯂꯛꯏꯗꯅ, ꯃꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗ ꯑꯩꯅ ꯃꯥꯅ ꯂꯩꯔꯤꯕ ꯗꯨꯀꯥꯟꯗꯣ ꯑꯗꯨꯗꯒꯤ ꯑꯆꯥꯄꯣꯠ ꯑꯌꯥꯎꯕ ꯃꯈꯩꯗꯣ ꯂꯣꯏꯅ ꯂꯩꯒꯦ, ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯊꯣꯛꯂꯛꯄ ꯑꯉꯥꯡ ꯑꯍꯟ ꯈꯥꯛꯇꯅ ꯂꯣꯏꯅ ꯌꯦꯟꯊꯒꯦ ꯕꯥꯏ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯑꯁ ꯅꯨꯄꯥꯁꯦ ꯈꯔ ꯇꯧꯒꯗꯣꯔꯦꯍꯦ ꯉꯁꯤꯗꯤ, ꯖꯁ ꯂꯥꯛꯑꯣ ꯀꯨꯝꯍꯩ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯥꯗꯨꯁꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯒꯨꯝꯗꯅ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯕ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯗꯨꯀꯥꯟꯗꯨꯗ ꯄꯣꯠ ꯂꯩꯔꯤꯉꯩ ꯑꯩꯁꯨ ꯄ꯭ꯔꯄꯞ ꯆꯪꯁꯤꯟꯗꯨꯅ ꯗꯨꯀꯥꯟꯗꯨꯗ ꯌꯥꯎꯔꯤꯕ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯑꯩꯅ ꯂꯩꯔꯦ꯫ ꯃꯥꯅ ꯗꯨꯀꯥꯟꯗꯨꯗ ꯏꯉꯛꯉꯛꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯝꯕꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯀꯧꯗꯨꯅ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯑꯃꯃꯝ ꯌꯦꯜꯂꯤ꯫ ꯑꯍꯜ ꯂꯃꯟ ꯂꯩꯔꯝꯂꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯈꯥꯛꯇꯅ ꯑꯩꯅ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯌꯦꯟꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯆꯪꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯁ꯭ꯀꯨꯜꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯉꯔꯥꯡ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯃꯥꯅ ꯈꯔ ꯌꯥꯅꯤꯡꯗꯕ ꯃꯥꯜꯂꯦ, ꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯗꯨꯝꯅ ꯇꯧꯒꯅꯣ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯂꯩꯀꯥꯏꯗ ꯂꯨꯝꯕ ꯂꯥꯛꯂꯤꯕꯗꯣ ꯑꯗꯨꯁꯨ ꯂꯥꯛꯀꯅꯣ ꯍꯥꯏ꯫ ꯃꯥꯗꯤ ꯌꯥꯝꯅ ꯆꯝꯖꯕꯅꯤ, ꯏꯆꯝ ꯆꯝꯕ ꯌꯥꯝꯅ ꯄꯥꯝꯕꯅꯤ, ꯑꯗꯨꯒꯨꯝꯕ ꯏꯊꯛ ꯏꯔꯥꯡꯗ ꯃꯤꯇꯥꯕ ꯀꯔꯥꯝꯕ ꯅꯨꯄꯤꯗꯣ ꯑꯗꯨ ꯅꯠꯇꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯇꯣꯛꯎ, ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯐꯕ ꯍꯥꯟꯅꯒꯤ ꯂꯥꯏꯔꯤꯛ ꯐꯕ ꯃꯇꯧꯗꯣ ꯑꯗꯨꯒꯨꯝꯅ ꯑꯣꯏꯗꯨꯅ ꯂꯩꯌꯨ ꯍꯥꯏ꯫ ꯑꯗꯨꯒ ꯑꯃꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅꯒ ꯍꯥꯏꯔꯝꯃꯤ, ꯃꯥꯅ ꯅꯪꯁꯦ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯗꯁꯨ ꯋꯥꯔꯤ ꯁꯥꯏ, ꯑꯗꯨꯒ ꯃꯆꯤꯟꯃꯛꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯗꯣꯛꯇꯦ, ꯑꯗꯨꯕꯨ ꯅꯪꯅ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ
ꯉꯥꯏꯒꯦ ꯌꯥꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛꯁꯤꯡꯗꯣ ꯅꯪ ꯇꯧꯒꯅꯨ, ꯑꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯅꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯑꯩꯅ ꯉꯔꯥꯡ ꯇꯧꯈꯤꯕꯗꯣ ꯈꯔꯗꯤ ꯍꯦꯟꯖꯤꯜꯂꯕ ꯃꯥꯜꯂꯦ, ꯃꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩ ꯃꯇꯨꯡ ꯃꯅꯥꯎꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯗ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯍꯥꯏꯔꯦ, ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯨꯝꯕ ꯆꯠꯄꯗꯣ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ, ꯃꯔꯛ ꯃꯔꯛꯇ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯁꯤꯅꯗꯤ ꯌꯥꯅꯤꯡꯗꯦ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯨꯝꯕ ꯆꯠꯂꯤꯕ ꯑꯗꯨꯐꯥꯎꯕ ꯊꯃꯣꯏꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯃꯥꯇꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯛꯀꯅꯨ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯄꯗꯣ ꯉꯝꯗ꯭ꯔꯦ, ꯌꯦꯡꯅꯤꯡꯂꯕꯁꯨ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯃꯇꯝꯗ ꯌꯦꯡꯂꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯪꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯠꯂꯤꯉꯩ ꯃꯥ ꯎꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯨꯡꯁꯤꯕꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯠꯇ꯭ꯔꯕꯅꯤꯅ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯔꯦ꯫ ꯚꯥꯏ, ꯑꯁꯨꯛ ꯀꯨꯏꯅ ꯃꯉꯣꯟꯗ ꯇꯥꯟꯅꯔꯛꯂꯁꯤ ꯐꯥꯎꯕꯗ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯤꯕꯁꯦ ꯃꯥ ꯑꯇꯣꯞꯄ ꯅꯨꯡꯁꯤꯅꯕꯒ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯣ ꯍꯣꯏ ꯚꯥꯏ, ꯑꯗꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯎꯠꯄꯁꯤꯗ ꯑꯩꯅ ꯃꯥꯁꯦ ꯂꯥꯏꯊꯣꯛꯄ ꯉꯝꯗꯕꯅꯤ꯫ ꯃꯥ ꯑꯩꯉꯣꯟꯗꯗꯤ ꯁꯣꯏꯗꯅ ꯌꯦꯁ ꯍꯥꯏꯅꯗꯤ ꯅꯣꯡꯃꯗꯤ ꯍꯥꯏꯔꯛꯀꯅꯤ, ꯅꯨꯃꯤꯠꯇꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕꯁꯦ꯫ ꯏꯃꯥꯟꯅꯕ ꯃꯈꯩꯅꯁꯨ ꯌꯦꯁ ꯉꯥꯏꯔꯤꯉꯩꯗ ꯂꯨꯍꯣꯡꯕꯒꯤ ꯕꯥꯇꯣꯟꯗꯣ ꯌꯧꯔꯛꯄ ꯑꯣꯏꯅ ꯉꯥꯏꯔꯣ, ꯀꯅꯥꯅ ꯈꯪꯅꯤ ꯃꯁꯛꯁꯨ ꯗꯃꯥꯗ ꯐꯖꯩ, ꯅꯪꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯉꯥꯎꯗꯨꯅ ꯂꯩ, ꯌꯥꯕꯤꯕꯁꯨ ꯅꯠꯇꯦ, ꯀꯣꯏꯅꯕꯅꯤ ꯍꯥꯏꯔꯕꯣꯏꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯍꯥꯏꯒꯦ ꯍꯥꯏꯕꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯇꯛꯂꯛꯂꯁꯤ ꯐꯥꯎꯕꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯇꯕꯁꯤꯗ ꯅꯨꯡꯁꯤꯅꯕ ꯂꯩꯔꯝꯃꯣꯏꯗ꯭ꯔꯣ ꯚꯥꯏ? ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯨꯗꯅ꯫ ꯑꯩꯁꯨ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤꯗꯃꯛꯇ ꯐꯅ ꯀꯨꯏꯅꯗꯤ ꯂꯦꯞꯄꯝꯕꯅꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯃꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯃꯥ ꯅꯨꯡꯁꯤꯕꯁꯦ ꯈꯔꯗꯤ ꯂꯥꯏꯊꯣꯔꯛꯂꯤ꯫ ꯀ꯭ꯂꯥꯁ 12ꯁꯨ ꯂꯣꯏꯒꯗꯧꯔꯦ, ꯑꯦꯛꯖꯥꯝ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯀꯣꯂꯦꯖ ꯀꯥꯈꯤꯕꯗꯒꯤꯗꯤ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯀꯥꯎꯊꯣꯛꯂꯒꯦ, ꯑꯦꯛꯖꯥꯝꯁꯤ ꯐꯥꯎꯕꯇꯪꯗꯤ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯅꯤꯡꯁꯤꯡꯂꯒꯦ, ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯌꯦꯁ ꯍꯥꯏꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯀꯣꯂꯦꯖꯇꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯜꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒ ꯑꯩꯒꯗꯤ ꯁꯕꯖꯦꯛ ꯃꯥꯟꯅꯗꯕꯅꯤꯅ ꯀꯣꯂꯦꯖ ꯄꯨꯜꯂꯕꯁꯨ ꯀꯥꯔꯛꯄ ꯑꯃꯗꯤ ꯌꯨꯝꯗ ꯍꯟꯈꯤꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯏꯆꯥꯟ ꯆꯥꯟꯅꯗ꯭ꯔꯦ꯫ ꯀꯣꯂꯦꯖ ꯀꯥꯔꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯀꯣꯂꯦꯖ ꯀꯥꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃ ꯈꯜꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯂꯦꯞꯂꯦ꯫ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯚꯥꯏ, ꯅꯪꯅ ꯈꯨꯠꯇ ꯊꯤꯜꯂꯨ, ꯅꯁꯛ ꯍꯥꯏꯔꯦ ꯊꯤꯕꯁꯨ ꯅꯠꯇꯦ, ꯅꯨꯄꯤꯁꯤꯡꯅ ꯅꯪꯉꯣꯟꯗ ꯄꯥꯝꯂꯣꯏꯗꯕ ꯅꯨꯡꯁꯤꯔꯣꯏꯗꯕꯁꯨ ꯅꯠꯇꯦ, ꯈꯨꯠꯇ ꯊꯤꯜꯂꯨ ꯑꯄꯥꯝꯕꯗꯣ, ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯜꯂꯒꯦ ꯚꯥꯏ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯑꯩꯉꯣꯟda ꯊꯧꯅꯥ ꯍꯥꯞꯄꯤꯔꯛꯏ꯫ ꯑꯩꯅꯁꯨ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯃꯌꯥꯝ ꯎꯕꯗꯣ ꯑꯗꯨꯗꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯑꯃ ꯈꯜꯂꯦ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯚꯥꯏ ꯇꯨ ꯑꯩꯈꯣꯏꯒ ꯀ꯭ꯂꯥꯁꯁꯨ ꯄꯨꯟꯕ ꯑꯗꯒꯤ ꯅꯨꯄꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯍꯥꯏꯕꯤꯔꯣ, ꯃꯥꯒ ꯑꯃꯗꯨꯒꯁꯨ ꯃꯁꯛ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ, ꯑꯃꯗꯨꯅꯤ ꯈꯜꯂꯒ ꯑꯩ ꯅꯨꯡꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯐꯣꯡꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯅꯊꯃꯣꯏꯅꯕꯨ ꯌꯥꯔꯕ꯭ꯔꯅꯦ, ꯁꯦꯡꯂꯕ꯭ꯔꯅꯦ? ꯍꯌꯦꯡ ꯀꯩꯒꯨꯝꯕ ꯑꯁꯤ ꯀꯣꯏꯔꯨꯔꯒ ꯑꯃꯗꯨꯅ ꯑꯃꯨꯛ ꯌꯦꯁ ꯍꯥꯏꯔꯛꯂꯕꯗꯤ ꯅꯪ ꯑꯅꯤꯁꯦ ꯀꯔꯝꯕ ꯀꯣꯏꯗꯣꯏꯅꯣ? ꯑꯩꯅꯁꯨ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯛ ꯀꯨꯏꯅ ꯇꯛꯂꯛꯂꯒ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯉꯁꯤ ꯈꯜꯂꯤꯕꯁꯦ, ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯦꯛ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯔꯛꯂꯕ ꯑꯩ ꯃꯥꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯑꯩꯅ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗ ꯅꯧꯅ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯀꯗꯧꯔꯤꯕꯁꯦ꯫ ꯅꯨꯄꯤ ꯑꯃꯗ ꯑꯩꯁꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯀꯗꯕꯅꯤꯅ ꯅꯨꯃꯤꯠꯁꯦ ꯈꯔꯁꯨ ꯅꯥꯟꯅ ꯄꯔꯐ꯭ꯌꯨꯝꯒ ꯆꯥꯏꯔꯒ ꯆꯠꯂꯦ꯫ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯅ ꯀꯣꯂꯦꯖ ꯀꯥꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯄꯞ ꯆꯪꯁꯤꯟꯗꯨꯅ ꯐꯣꯡꯗꯣꯛꯂꯁꯤ ꯈꯟꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯅ ꯆꯪꯂꯛꯏ꯫ ꯑꯩꯈꯣꯏ ꯍꯧꯅꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯄꯖꯥꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯥꯁꯨ ꯑꯩꯉꯣꯟꯗ
ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄꯗꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯛꯄ ꯑꯣꯏꯔꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩꯁꯨ ꯀꯣꯂꯦꯖ ꯀꯥꯕꯗ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯐꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯣꯂꯦꯖ ꯃꯥꯟꯅꯔꯕꯁꯨ ꯀ꯭ꯂꯥꯁ ꯄꯨꯟꯗꯕ ꯑꯗꯨꯗ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯀꯣꯏꯗꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯠꯈꯤ꯫ ꯑꯩꯗꯤ ꯁꯣꯝꯗ ꯅꯨꯄꯤ ꯑꯃꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯕꯗꯣ ꯑꯗꯨꯐꯥꯎꯕ ꯄꯨꯡꯀꯥꯎ ꯀꯥꯎꯗꯨꯅ ꯃꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯔꯦ ꯚꯥꯏ ꯂꯥꯛꯑꯣ ꯆꯠꯂꯁꯦ, ꯄꯥꯎꯈꯨꯝꯗꯤ ꯍꯣꯔꯦꯟ ꯄꯤꯖꯔꯛꯑꯅꯤ ꯍꯥꯏꯔꯝꯂꯦꯗꯅ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤ ꯄꯥꯝꯗꯨꯅ ꯂꯥꯛꯆꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯗꯤ ꯌꯥꯝꯅ ꯉꯝꯃꯤꯅ, ꯅꯍꯥꯟꯗꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯅꯈꯣꯏꯗꯤ ꯑꯎꯕ ꯈꯨꯗꯤꯡ ꯄꯥꯝꯕ ꯆꯒꯠ ꯇꯧꯕ ꯅꯨꯄꯥ ꯑꯣꯏꯔꯦ꯫ ꯏꯃꯥꯟꯅꯕꯤꯗꯣ ꯌꯥꯝꯅ ꯀꯞꯍꯧꯔꯤ꯫ ꯅꯍꯥꯟꯗꯒꯤ ꯅꯪꯅ ꯄ꯭ꯔꯄꯣꯁ ꯇꯧꯕꯗꯣ ꯌꯥꯗ꯭ꯔꯤꯕꯗꯣ ꯅꯪꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯥꯏꯔꯤꯛ ꯐꯗꯨꯅ ꯂꯥꯛꯏ, ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯤꯗꯨꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯗꯣ ꯍꯣꯏ ꯍꯥꯏꯅ ꯌꯥꯊꯣꯛꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇ ꯑꯀꯥꯏꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯣꯂꯦꯖ ꯀꯥꯔꯕ ꯃꯇꯝꯗ ꯌꯥꯒꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯃꯥꯅ ꯅꯍꯥꯟꯗꯒꯤ ꯉꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯗꯕ ꯃꯈꯩ ꯃꯆꯤꯟꯃꯛꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯍꯔꯥꯎ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯗꯨꯅ ꯇꯥꯛꯂꯦ ꯅꯪꯁꯦ ꯍꯥꯟꯅꯗꯤ ꯃꯥꯅ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯒꯨꯟ ꯑꯁꯦꯡꯕ ꯆꯞ ꯆꯥꯕꯤ ꯈꯪꯈ꯭ꯔꯦꯗꯅ꯫ ꯏꯃꯥꯟꯅꯕꯤꯗꯣ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯎꯗꯕꯗꯣ ꯌꯥꯝꯅ ꯐꯩ꯫ ꯅꯣꯏꯗꯤ ꯑꯗꯨꯝꯅ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤ ꯆꯒꯠ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯅꯔꯔꯣꯏꯁꯦ ꯉꯁꯤꯗꯒꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ꯫ ꯑꯩꯗꯤ ꯃꯥꯅ ꯉꯥꯡꯂꯝꯂꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯃꯥꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯐꯣꯡꯗꯣꯛꯀꯦ ꯈꯟꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯅꯥꯀꯣꯡꯁꯤꯗ ꯍꯟꯖꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅꯁꯨ ꯚꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯥ ꯑꯃꯁꯤꯗ ꯍꯥꯏꯔꯨꯔꯒ ꯑꯁꯣꯝꯗ ꯑꯃꯨꯛ ꯌꯦꯁ ꯍꯥꯏꯔꯛꯑꯕꯗꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯔꯝꯕ ꯆꯨꯁ ꯇꯧꯔꯣ, ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯥꯔꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯂꯩꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯅꯨꯄꯥꯅꯤꯅ ꯚꯥꯏ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯍꯥꯏꯈꯤ? ꯑꯩꯅ ꯅꯈꯣꯏꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕꯗꯣ ꯑꯗꯨꯃꯛ ꯑꯩ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯥꯅ ꯅꯍꯥꯟꯗꯒꯤ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯕꯁꯨ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯇꯛꯄ ꯃꯇꯝꯗ ꯅꯣꯡꯃ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯌꯥꯅꯤꯡꯕ ꯑꯩꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯜꯂꯀꯥꯟꯁꯤꯗ ꯃꯥꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯕꯗꯤ ꯑꯩ ꯉꯝꯂꯔꯣꯏ꯫ ꯅꯨꯡꯁꯤꯔꯝꯃꯤ ꯃꯇꯝ ꯑꯃꯗ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯕꯤ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯑꯩꯅ ꯄ꯭ꯔꯄꯣꯁ ꯇꯧꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯗꯨꯝ ꯃꯥꯒ ꯑꯣꯏꯅ ꯅꯨꯡꯁꯤꯅꯔꯒꯦ ꯈꯜꯂꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅꯁꯨ ꯍꯣꯏꯕ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯔꯣ, ꯑꯩꯈꯣꯏꯁꯨ ꯅꯪꯅ ꯌꯥꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤꯁꯨ ꯀꯣꯂꯦꯖ ꯀꯥꯅ ꯗꯨꯝ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯏ꯫ ꯑꯩꯅ ꯍꯟꯗꯛ ꯅꯧꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕꯤꯗ꯭ꯌꯥ, ꯑꯗꯨꯒ ꯍꯥꯟꯅ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯔꯥꯅꯤ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡꯁꯦ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯄꯟꯖꯔꯝꯕꯅꯤ꯫ ꯃꯃꯤꯡ ꯑꯁꯤꯕꯨꯗꯤ ꯑꯁꯦꯡꯕ ꯅꯠꯆꯗꯦ, ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯤꯡꯁꯦ ꯑꯩꯅ ꯊꯣꯟꯖꯤꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯦ ꯕꯤꯗ꯭ꯌꯥꯒ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄꯁꯤꯗ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯀꯣꯏꯗꯦ꯫ ꯏꯕꯥꯅꯤ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯄꯩꯁా ꯌꯥꯝꯅ ꯇꯨꯡꯁꯤꯟꯕ ꯉꯝꯅꯕ ꯃꯔꯨꯞ ꯌꯥꯎꯁꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯍꯣꯏ ꯐꯔꯦ ꯍꯥꯏꯗꯨꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯃꯔꯨꯞ ꯊꯥꯡꯕꯒꯤ ꯄꯩꯁꯥꯗꯣ ꯑꯩꯅ ꯑꯗꯨꯝ ꯄꯤ꯫ ꯃꯥꯅ ꯈꯤꯇꯪ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯪꯅꯕ ꯑꯗꯨꯝ ꯆꯦꯜꯂꯤ꯫ ꯃꯔꯨꯞꯀꯤꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯃꯛ ꯐꯥꯎꯕ ꯑꯩꯅ ꯂꯣꯏꯅ ꯂꯩ꯫ ꯑꯩꯁꯦ ꯃꯥꯅꯕꯨ ꯍꯥꯏꯔꯕꯗꯤ ꯂꯣꯏꯅ ꯌꯥꯏ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯈꯪꯗꯦ, ꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏꯔꯕꯗꯤ ꯍꯦꯛꯇꯃꯛ ꯆꯦꯜꯂꯤ꯫ ꯏꯃꯥꯈꯣꯏꯅꯁꯨ
ꯅꯪꯁꯦ ꯅꯨꯄꯤ ꯑꯃ ꯀꯣꯏꯕ ꯃꯇꯝꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯏꯕꯨꯡꯉꯣ꯫ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯀꯅꯥ ꯑꯃꯇ ꯅꯪꯅ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯗꯤꯌꯦ꯫ ꯑꯗꯨꯝꯅ ꯏꯃꯥꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯀꯟꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯕꯁꯨ ꯑꯩ ꯀꯣꯛꯇ ꯀꯔꯤꯁꯨ ꯆꯪꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯅꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯃꯥꯅ ꯗ꯭ꯔꯦꯁ ꯑꯅꯧꯕ ꯑꯃ ꯍꯦꯛ ꯊꯣꯛꯄ ꯃꯇꯝꯗ ꯄꯥꯝꯃꯦ ꯍꯥꯏꯕꯁꯦ ꯑꯩ ꯅꯍꯥꯟ ꯍꯦꯛꯇ ꯂꯩꯒꯅꯤ꯫ ꯃꯥꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯅꯪꯅꯕ ꯍꯦꯛꯇꯃꯛ ꯊꯤꯜꯂꯤ꯫ ꯃꯥꯅ ꯈꯨꯗꯣꯞ ꯁꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯈꯨꯗꯣꯞꯁꯨ ꯁꯥꯈꯤ꯫ ꯃꯃꯥꯟꯅꯕꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠꯌꯦꯡ ꯑꯩꯅ ꯑꯗꯨꯝ ꯄꯤ꯫ ꯃꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯇꯧꯗꯕ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯦ꯫ ꯏꯃꯥꯟꯅꯕꯁꯤꯡꯅ ꯐꯥꯎꯕ ꯑꯩꯁꯦ ꯅꯣꯛꯅꯔꯕꯅꯤ꯫ ꯀꯔꯝꯕ ꯈꯨꯅꯨꯡꯁꯤꯅꯣ ꯅꯪꯒꯤꯗꯨꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯎꯔꯨꯔꯨ ꯏꯜꯂꯦ, ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯉꯒ ꯂꯩꯃꯤꯟꯅꯔꯗꯤ ꯅꯪꯗꯤ ꯄꯨꯔꯥ ꯑꯗꯥ ꯃꯣꯔꯥ ꯆꯨꯔꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯅꯣꯛꯅꯔꯤꯕꯅꯤ꯫ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯂꯧꯕꯨꯛ ꯀꯨꯝꯗꯕ ꯑꯩꯁꯦ ꯃꯥꯅ ꯉꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯔꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯥꯟꯅ ꯊꯤꯟꯕ ꯆꯠꯂꯤꯕꯅꯤ꯫ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯔꯕꯁꯨ ꯅꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯃꯥꯅ ꯆꯠꯂꯤꯕ ꯊꯕꯛꯇꯣ ꯊꯤꯜꯂꯤꯕꯅꯤ꯫ ꯏꯕꯥꯅꯤꯁꯦ ꯐꯣꯟꯗ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯁꯥꯟꯅꯩ꯫ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯊꯥꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯎꯠꯂꯤ꯫ ꯅꯣꯡꯃꯁꯨ ꯏꯕꯥꯅꯤꯁꯦ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯐꯣꯟꯁꯦ ꯁꯨꯡꯊꯝ ꯊꯝꯗꯕꯤꯗ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯑꯗꯨꯒꯗꯤ ꯃꯥꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯄ ꯑꯗꯨꯗ ꯏꯔꯨꯖꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯁꯥꯟꯅꯔꯛꯄꯅꯤꯅ ꯍꯣꯏ ꯐꯔꯦ, ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯅꯪ ꯊꯕꯛ ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯐꯣꯟ ꯊꯝꯈꯤꯕ ꯑꯗꯨꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯆꯦꯟꯈ꯭ꯔꯕ ꯑꯣꯏꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯄꯥꯎꯗꯣ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯉꯣꯟꯗ ꯇꯝꯂꯛꯏ꯫ ꯑꯩꯁꯨ ꯁꯨꯡꯊꯥ ꯊꯥꯖꯗꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯥꯒꯤ ꯐꯣꯟꯗ ꯇꯧꯁꯤꯟꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯊꯥꯖꯃꯟꯗꯕꯗꯒꯤꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯅꯆꯤꯟ ꯊꯤꯅꯨ ꯚꯥꯏ, ꯃꯥꯅꯕꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯒꯗꯕ꯭ꯔꯅꯦ? ꯉꯔꯥꯡ ꯑꯌꯨꯛꯇꯒꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯐꯣꯟ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟ ꯂꯩꯔꯤꯅꯤ, ꯏꯔꯨꯖꯔꯨꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯈꯤꯕ ꯈꯛꯇꯅꯤ, ꯅꯨꯃꯤꯗꯥꯡꯁꯨ ꯇꯧꯔꯛꯇ꯭ꯔꯦ, ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯟꯗꯦ, ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯨꯝꯕꯅꯦ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯏ꯫ ꯑꯄꯪ ꯒꯙꯥꯕꯨꯗꯨ, ꯅꯪꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯑꯄꯪꯕ ꯍꯧꯗꯣꯡꯅꯤ, ꯅꯪꯉꯣꯟꯗꯒꯤ ꯊꯦꯝꯗꯨꯅ ꯂꯧꯔꯒ ꯁꯤꯖꯤꯟꯅꯔꯒ ꯅꯨꯄꯥ ꯑꯇꯣꯞꯄꯒꯤ ꯃꯌꯨꯝꯗ ꯄꯨꯅꯕꯒꯤ ꯑꯎꯟꯄꯣꯠ ꯂꯥꯡꯁꯤꯟꯕ ꯑꯣꯏꯔꯝꯃꯦꯗꯅ꯫ ꯑꯩꯈꯣꯏꯅꯕꯨ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯊꯥꯖꯗ꯭ꯔꯒꯅꯦ ꯍꯌꯦꯡ ꯂꯨꯍꯣꯡꯕꯒꯤ ꯕꯥꯇꯣꯟꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯊꯥꯖꯔꯣ, ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯑꯣꯏꯅ ꯊꯥꯖꯔꯣꯀꯣ, ꯑꯗꯨ ꯍꯥꯏꯔꯗꯤ ꯐꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯐꯣꯟ ꯊꯝꯈꯤ꯫ ꯑꯗꯨꯝꯅ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯑꯩꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯎꯁꯦ ꯃꯊꯪ ꯃꯔꯤ ꯈꯪꯂꯛꯄꯗꯒꯤ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯗꯨꯅ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯔꯒꯦ ꯈꯟꯗꯨꯅ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯦꯟꯗꯨꯅ ꯑꯩꯁꯦ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯊꯩ꯫ ꯑꯩꯅ ꯃꯅꯤꯡꯂꯣꯝꯗ ꯍꯥꯊꯨ ꯆꯦꯟꯈꯤꯕꯗꯣ ꯏꯃꯥ ꯎꯍꯧꯕ꯭ꯔꯥ ꯈꯪꯗꯦ꯫ ꯏꯃꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯨꯈ꯭ꯔꯤꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯀꯥꯁꯤꯡ ꯀꯧꯔꯒ ꯑꯩꯁꯦ ꯂꯧꯈꯠꯍꯟꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯑꯩꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯀꯥꯗ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯗꯨꯝꯅ ꯀꯞꯄꯗꯣ ꯑꯃꯨꯛ ꯐꯥꯎꯕ ꯎꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯀꯞꯄꯗꯣ ꯎꯕꯗ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯑꯩꯅ ꯀꯞꯍꯟꯕ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯏꯁꯥꯅ ꯏꯁꯥꯒꯤ ꯋꯥꯈꯜꯁꯦ ꯐꯊꯖꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ, ꯅꯨꯄꯤꯁꯨ ꯑꯃꯠꯇ ꯀꯣꯏꯔꯔꯣꯏ, ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯅ ꯁꯤꯟꯕꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯌꯥꯔꯒꯦ ꯈꯟꯗꯨꯅ ꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯑꯩꯁꯦ ꯅꯨꯄꯤ ꯑꯃ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯄꯤ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ, ꯎꯅꯕ ꯆꯠꯃꯤꯟꯅꯕꯗꯤ ꯑꯗꯨꯝ ꯆꯠꯂꯤ, ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤ, ꯚꯥꯏ ꯍꯟꯗꯛꯇꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯕ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯌꯨꯝ ꯇꯨꯝ ꯀꯣꯏꯅ ꯀꯣꯏꯒꯗꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯟꯕꯤꯔꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯀꯔꯤꯁꯨ ꯌꯥꯗꯦ, ꯚꯥꯏ ꯑꯩ ꯇꯧꯔꯔꯣꯏꯒꯦ, ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯒ ꯑꯗꯨ ꯑꯣꯏꯅ ꯂꯧꯔꯒꯦ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯅꯨꯄꯤꯁꯦ ꯊꯥꯖꯧ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯚꯥꯏ, ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯔꯣꯏꯁꯦ,
ꯅꯣꯏꯒꯤꯗꯣ ꯑꯗꯨꯗ ꯐꯅꯕ ꯑꯣꯏꯅ ꯇꯧꯔꯣ, ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ꯫ ꯃꯇꯝ ꯑꯃꯗ ꯏꯃꯥꯟꯅꯕ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯕꯗꯣ ꯑꯗꯨꯒꯤ ꯂꯃꯟ ꯑꯣꯏꯅ ꯑꯩꯅ ꯁꯤꯡꯂꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤꯒꯤ ꯋꯥ ꯄꯜꯂꯛꯄꯁꯦ ꯑꯩ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯤꯟꯅꯔꯝꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯃꯊꯪ ꯂꯨꯍꯣꯡꯈꯤ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯛꯏ꯫ ꯑꯩꯅꯁꯨ ꯑꯁꯣꯝꯗ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯕꯅꯤna ꯏꯃꯥꯈꯣꯏꯅ ꯍꯥꯏꯕꯗꯣ ꯍꯦꯛꯇꯃꯛ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯩ ꯅꯨꯄꯤ ꯑꯃꯠꯇ ꯀꯣꯏꯗꯦ ꯏꯃꯥ, ꯅꯈꯣꯏꯅ ꯌꯥꯝꯅ ꯊꯤꯅꯤꯡꯉꯒꯅ ꯑꯩꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯐꯔꯅꯤ ꯍꯥꯏꯅ ꯄꯣꯔꯛꯄ ꯅꯨꯄꯤꯗꯣ ꯑꯩꯁꯨ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯍꯥꯏꯈꯤ꯫ ꯏꯃꯥꯈꯣꯏꯁꯨ ꯑꯩꯁꯦ ꯅꯨꯄꯤ ꯑꯃꯗ ꯈꯨꯠ ꯊꯤꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯈꯪꯕꯅꯤꯅ ꯀꯔꯝꯕ ꯅꯨꯄꯤꯅ ꯄꯥꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯏꯃꯥꯈꯣꯏꯁꯨ ꯈꯟꯕꯗ ꯈꯔꯗꯤ ꯂꯨꯅ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯒ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯅꯣꯏꯕꯨ ꯃꯥꯅꯒ ꯍꯥꯏꯐꯦꯠ ꯅꯨꯡꯁꯤꯕ ꯅꯨꯄꯤꯒ ꯈꯪꯕ ꯂꯥꯛꯄ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯏꯃꯥꯈꯣꯏꯗ ꯍꯥꯏꯌꯨ, ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯨ꯫ ꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨꯅꯦ ꯏꯃꯥꯈꯣꯏ ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯦꯛꯇ ꯉꯥꯡꯅꯔꯨꯒꯦ꯫ ꯏꯃꯥꯈꯣꯏꯒꯤꯗꯤ ꯃꯥ ꯃꯊꯟ ꯈꯛꯇꯅꯤ, ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯍꯧꯔꯒ ꯑꯩꯈꯣꯏ ꯁꯤꯕ ꯉꯝꯂꯣꯏꯅꯦ꯫ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯈꯪꯂꯒ ꯑꯩꯈꯣꯏꯁꯦ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯅꯦ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯈꯣꯏꯅ ꯇꯛꯄꯗꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯑꯩꯅ ꯍꯥꯟꯅ ꯅꯨꯡꯁꯤꯖꯕ ꯔꯥꯅꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯥꯁꯨ ꯃꯇꯝ ꯀꯨꯏꯔꯕꯅꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯨꯔꯒ ꯋꯥ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ, ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅꯁꯨ ꯍꯥꯏꯕꯖꯥꯠꯅꯤ꯫ ꯏꯃꯥꯅꯁꯨ ꯍꯣꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯒꯅꯤ, ꯀꯣꯏꯅꯔꯝꯗ꯭ꯔꯕꯗꯤ ꯂꯥꯏꯕꯛ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯃꯃꯥ ꯃꯄꯥꯗꯨꯅꯁꯨ ꯀꯅꯥꯅ ꯈꯪꯕ ꯃꯥꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯣ ꯄꯥꯝꯗꯗꯨꯅ ꯑꯩꯈꯣꯏꯗ ꯌꯥꯔꯛꯄꯁꯨ ꯍꯥꯏꯔꯒꯗꯤ ꯌꯦꯡꯂꯒꯦ ꯏꯆꯥꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯗꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯀꯣꯏꯅꯔꯝꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯦꯛꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯐꯔꯦꯗ, ꯇꯥꯟꯕꯨ ꯑꯣꯟꯊꯣꯛꯅ ꯆꯥꯔꯦ ꯈꯟꯗꯨꯅ ꯏꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯍꯥꯏꯗꯣꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯑꯩꯈꯣꯏꯒ ꯍꯥꯟꯅꯗꯒꯤ ꯈꯪꯅꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯕꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯏꯆꯥꯅꯨꯄꯥꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕꯒꯤꯗꯣ ꯌꯥꯔꯦ, ꯅꯪ ꯑꯩꯈꯣꯏꯅ ꯁꯤꯟꯕꯗ ꯌꯥꯒꯅꯤ ꯍꯥꯏꯕꯗꯥꯏꯅꯦ, ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯅꯨꯄꯤꯗꯣ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯎꯠꯀꯦ ꯍꯥꯏꯗꯨꯅ ꯔꯥꯅꯤꯅꯤ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯦ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯗ ꯃꯦꯟꯕꯖꯥꯠꯅꯤ, ꯑꯩꯉꯣꯟꯗ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣꯅ ꯍꯪꯂꯕꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯩ ꯈꯪꯅꯤꯡꯂꯨꯕꯁꯨ ꯇꯧꯗꯦ, ꯏꯃꯥꯈꯣꯏꯅ ꯐꯔꯅꯤ ꯍꯥꯏꯅ ꯁꯤꯟꯕꯗꯣ ꯑꯗꯨ ꯁꯨꯝ ꯌꯥꯔꯒꯦ ꯈꯟꯗꯨꯅ ꯂꯩꯕꯅꯤꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯣ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯕꯅꯤ꯫ ꯑꯩꯁꯨ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯗꯨꯅꯒ ꯂꯥꯛꯂꯦ, ꯃꯥꯒ ꯑꯣꯏꯔꯝꯕꯗꯨꯗ ꯊꯃꯣꯏꯁꯦ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯏ꯫ ꯁꯤ ꯑꯣꯏꯔꯦꯀꯣ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤꯗꯃꯛꯇ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯕꯤꯕ ꯍꯥꯏꯕꯗꯣ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯤꯡꯕ ꯊꯨꯡꯍꯜꯂꯕꯅꯤꯅ ꯏꯃꯥ ꯏꯄꯥꯒꯤꯁꯨ ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯍꯟꯈꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯃꯈꯣꯏꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯇꯧꯒꯅꯤ ꯈꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯏꯃꯥ ꯏꯄꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯃꯄꯨꯡꯅꯤꯡ ꯄꯦꯟꯅꯕ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗꯁꯨ ꯂꯦꯞꯇꯅ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯋꯥꯔꯤꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫